Panam Pauxeri Marubi Pauxin Congressor, Manipur Top Senel Gimakiri, Miam the Tamsagi, Ahan, but Umong Kok Pomadi Poppy Tabagi Mayuk the National Green Tribunal, the Tabak Lokat Paukre. Manipur gi forest ki mafam kya kokthok tuna madi illegal oiba mawng na popi thajan ba umangi saruk kaya mangal haina se minister en pere na social media da fongdo khiba wapam mada yumpham oiraga National Green Tribunal NGT na thabuk lakat paukre Manipur umangi saruk mangsilakle hairiba siga mari lengana NGT gi chairperson Justice Prakash amadi expert member Dr. A Central Bell anigi bench na respondent oiduna sahi asigi July 13 ga mati fawbada pakhum pirakadabini haina Ministry of Environment and Forest MOF amasum Forest Survey of India FSI na sirol thaduna khankhre leba asigi forest ki lamang silakpagi matangda NGT gi principal bench na hanadagi thijin humjin badagi thabak pakhatuna lakhibani ningsang bayabri se minister en berena saliba tha asigi marida social media ra thagalakhiba post amada Manipur remote fencing application center digi thagalakpa video data amada English nganiga kunga mathoi digi Manipur da sada khumphu gi sangda opium poppy cultivation gi sang hantarakli English ngamaga samapan ga Marfuga tareta Manipur si square kilometer lising taraga taret ka samri go humdra ga mga forest area oibene dubo English ngani ga kunga mathoi dari forest area si square kilometer lising taraga taruka sangwa ga maudra ga nipan hantarakli masina takpadi square kilometer sanipan go humdra ga taret pak pasawa forest kilam mga takan kiba si niamla no opium poppy thabada gini haiba mayek singa takli Post asina makataraduna reserve amadi protected forest ki eviction satakhiba adu Manipur pumada satakhibani community amatada atamnana satakhibana ti haina sub minister na phongdokhibani atopa pawm awang nong pokki lalhauba singa khut thokna bada Myanmar gi PDF ama amadi KNFB amasire mapan hena sakle Indo Myanmar border paring gi Kamjong district ka taina ba Myanmar gi Mawthita India gi awang nong pok ta lalhauriba Law na thingraba lahulup singa Myanmar gi PDF amadi KNFB ga akan mamong na kuthok na kre kuthok na bagi thawdo adu da PDF amasire mapan sokre loinana KNFB amasu shiba loinana kharaman asu apan nang kre hari pausin hai kuthok na ba adu da awanong pok lamdam gi lahulup amagi kader ani asu apan nang ki Myanmar army gi personnel ani amasu asu apan nang ki hari press ta phangwa paw gi matung ina Sagang region ki manungsan ba Miyawthit ki Myanmar army camp amadi Sagai national army camp ka naknana leiba awang nong pok lahulup khar gi apun ba camp amada PDF amadi KNFB na landara padi gi akan mamong na kuthok na kiben hari masing yamna PDF amadi KNFB gi afaba makal gi khulai pai bising tha sigi hokiba Nipan gi Myanmar army camp Sagang national army camp amadi camp singa siga naknana leiba awang pok lahulup khar gi apun ba kem da question na landa ba horokibani numit humni subna RPG bom yaw akan mamong na kuthok na ba matu ngasi ayuk yam na kana kuthok na ki hari akan mamong na kuthok na ba da Myanmar army gi mekai gi PDF amadi KNFB gi mathakta air statue sa taki hari amaromda awang pok ki lahulup singi kader singadu sapagata ba mafam da hongdokre haujik su marak marak to mai kapna ba madi bom pokhai bi gi makhol Tari haidi nasu pau sudah makata na fungdorakli atau bawa mana survey report yumpham oida the relief materials sing fangalu rasniti gi khut yaubi gano boboi kori mayum DCM ji SDO sing survey report ki matung ina relief materials sing fangalu rasniti gi khut yaubi gano lenga na relief materials sing awawa taraba sing da hakting na athugur fangalu haina Manipur Maitai Pangal Welfare Organization MMWO gi president Boboy Kori mayum na thadorak pa sirol amana fungdorakli sirol asin hai zinga marang kaina fungdabana lamdam asigi yum singna ngasi su nong yuri lenga ki relief material ngai bada kok ta khut hapnaba dawna basinati kanagu makhra na sel lairaba su zinga laiba phangdabi awaw hu lamdam asida mayum nari sahi ani sanglaba pawo lamdam asigi miyam na nena taba punsi rol da hanjan mangamdana lairingai sera asida Tha sigi sasat mangada len yaw na sikiba nonglay nungsina tampak ki mapam ayamada yung kay kaya amangata tukali masida na tinalaumi singi mahay marong kaya so amangata nang hali masida kway digi awaba maoyribadi lamdam masida zinga marang kain fangdaba sina mi lay nariba yung kaya nong surakpada awaba mayong nariba sini lainga na miyam gi awaba ko na relief materials sing atupo matam na miyam hakting na fangalo
ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯋꯥꯔ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯐꯪꯍꯟꯕꯗ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯕꯗꯤ ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯗꯕ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯏꯀꯪ ꯊꯣꯛꯄ ꯃꯇꯝꯗ ꯔꯤꯂꯤꯐ ꯌꯦꯟꯊꯣꯛꯄꯗ ꯃꯑꯣꯡ ताꯅ ꯃꯤꯌꯥꯝꯗ ꯌꯦꯟꯊꯣꯛꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯃꯃꯥꯡꯗꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯌꯨꯝ ꯀꯌꯥ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯃꯥꯡ ꯇꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯁꯣꯛꯇꯕ ꯍꯥꯏꯕ ꯀꯦꯇꯥꯒꯣꯔꯤꯁꯤꯡ ꯈꯥꯏꯗꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯌꯦꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯈꯖꯤꯛꯇꯪ ꯁꯣꯏꯕ ꯌꯥꯎꯈꯤꯕꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯋꯥꯕ ꯃꯦꯟꯈꯠꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯏꯃꯨꯡꯁꯤꯡꯒꯤ ꯑꯋꯥꯕꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯁꯤꯑꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯏꯔꯥꯏ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯃ ꯀꯦꯟꯁꯔꯒ ꯁꯥꯒꯣꯟꯅꯔꯕꯁꯤꯡꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯤꯕ ꯂꯣꯡꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯍꯥꯏꯅꯕ ꯂꯩ꯫ ꯑꯋꯥ ꯑꯅꯥ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯥꯏꯅꯤꯡ ꯇꯦꯡꯕꯥꯡ ꯑꯃ ꯂꯩꯇꯦ꯫ ꯂꯣꯡꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯂꯟ ꯊꯨꯝ ꯑꯋꯥꯠꯄ ꯂꯩꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯏꯔꯥꯏ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯃ ꯇꯝꯊꯤꯔꯕ ꯂꯥꯏꯅꯥ ꯀꯦꯟꯁꯔꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯤꯕꯁꯤꯡꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯃꯥꯌꯣꯛꯅꯕ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯣꯏꯅꯕꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯔꯤꯕ ꯏꯔꯥꯏ ꯈꯨꯗꯤꯡꯒꯤ ꯐ꯭ꯔꯥꯏꯗꯦꯒꯤ ꯆꯨꯍꯤꯡ ꯍꯥꯏꯕ ꯁ꯭ꯇꯣꯜ ꯑꯃ ꯍꯥꯡꯗꯨꯅ ꯐꯝꯂꯤ꯫ ꯏꯔꯥꯏ ꯈꯛꯇꯗ ꯐꯝꯕ ꯃꯍꯥꯛꯀꯤ ꯁ꯭ꯇꯣꯜ ꯑꯁꯤ ꯀꯦꯟꯁꯔ ꯂꯥꯏꯅꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯕꯁꯤꯡꯒꯤ ꯀꯠꯊꯣꯛꯂꯕ ꯁ꯭ꯇꯣꯜ ꯑꯃꯈꯛꯅꯤ꯫ ꯁ꯭ꯇꯣꯜ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯆꯨꯍꯤꯡ ꯊꯛꯄꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯑꯗꯨ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯀꯦꯟꯁꯔ ꯍꯦꯜꯄꯤꯡ ꯕꯣꯛꯁ ꯑꯃ ꯊꯝꯂꯒ ꯊꯥꯗꯍꯜꯂꯤ꯫ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯇꯥꯁꯤꯜꯂꯒ ꯀꯦꯟꯁꯔꯒ ꯁꯥꯒꯣꯟꯅꯔꯒ ꯍꯤꯡꯂꯤꯕ ꯀꯌꯥꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯄꯥꯟꯗꯝ ꯄꯥꯎꯆꯦ ꯑꯁꯤꯒ ꯂꯣꯡꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣꯒ ꯊꯦꯡꯅꯔꯛꯈꯤꯕꯁꯨ ꯃꯍꯥꯛꯀꯤ ꯐ꯭ꯔꯥꯏꯗꯦꯒꯤ ꯆꯨꯍꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯁ꯭ꯇꯣꯜ ꯑꯗꯨꯃꯛꯇꯗꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯥꯏꯗꯦꯒꯤ ꯆꯨꯍꯤꯡ ꯀꯔꯝꯕ ꯋꯥꯈꯜ ꯏꯊꯤꯜꯗꯒꯤ ꯐꯝꯂꯛꯈꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯨꯕꯗ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯃꯗꯤ ꯀꯠꯊꯣꯛꯄ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ꯫ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯁꯤ ꯀꯥꯔꯁꯤꯅꯣꯃꯥ ꯍꯥꯏꯅ ꯈꯪꯅꯕ ꯀꯦꯟꯁꯔ ꯃꯈꯜ ꯑꯗꯨꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯩꯖꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯀꯥꯏꯊꯣꯛꯇꯨꯅ ꯃꯨꯝꯕꯥꯏꯒꯤ ꯇꯥꯇꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯈꯤ꯫ ꯁꯦꯜ ꯂꯩꯔꯛꯇꯗꯨꯅ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯇ꯭ꯔꯛꯁꯤꯡꯗ ꯆꯪꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯅꯤꯔꯒ ꯃꯍꯥꯛꯇꯕꯨ ꯀꯟꯕ ꯉꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯆꯍꯤ ꯅꯧꯔꯤꯕ ꯃꯆꯥ ꯑꯅꯤ ꯑꯃꯗꯤ ꯑꯩꯍꯥꯛ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯣꯡꯖꯝ ꯂꯣꯀꯦꯟꯗ꯭ꯔꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯅꯤꯡꯉꯝꯗꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯄꯥꯎꯗꯝꯂꯛꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 2013ꯇ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯃꯈꯥꯗ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩ ꯃꯈꯥꯗ ꯂꯩꯕꯁꯤꯡꯗ ꯄꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯏꯜꯅꯦꯁ ꯐꯟꯒꯤ ꯃꯈꯥꯗ ꯂꯨꯄꯥ 1,80,000ꯒꯤ ꯈꯟꯒꯠꯂꯛꯈꯤ꯫ ꯃꯇꯝꯗꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯗꯨ ꯐꯪꯂꯕꯗꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯁꯥꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯆꯪ ꯁꯪꯒ ꯂꯩꯇꯕꯅ ꯑꯗꯨꯃꯛ ꯉꯁꯤ ꯐꯥꯎꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯏꯔꯕꯁꯤꯡꯗ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯍꯟꯕꯤꯗꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯣꯡꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯝꯕꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯣꯡꯖꯝ ꯅꯤꯜꯃꯥꯙꯣꯕ ꯑꯃꯁꯨꯡ ꯑꯦꯔꯦꯡꯕꯝ ꯅꯤꯡꯉꯣꯜ ꯂꯣꯡꯖꯝ ꯑꯣꯡꯕꯤ ꯏꯕꯦꯇꯣꯟ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 6ꯀꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ 5 ꯁꯨꯕꯅꯤ꯫ ꯑꯣꯏꯅꯥꯝ ꯑꯁꯥꯂꯇꯥ ꯑꯦꯂꯥꯏꯁ ꯏꯕꯦꯊꯣꯏꯒ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯗꯨꯅ ꯃꯆꯥ 2 ꯐꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯅꯣꯡꯗꯝ ꯀꯅꯥꯅꯁꯨ ꯀꯛꯄ ꯉꯝꯗꯕꯒꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯆꯞ ꯆꯥꯅ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯁꯥꯂꯇꯥ ꯇꯝꯊꯤꯔꯕ ꯂꯥꯏꯅꯥ ꯑꯃ ꯑꯣꯏꯔꯤꯕ ꯀꯦꯟꯁꯔꯅ ꯅꯥꯔꯛꯇꯨꯅ ꯀꯟꯕ ꯉꯝꯗꯅ ꯀꯨꯝꯖꯥ ꯏꯪ 2013ꯀꯤ ꯃꯥꯔꯆ 28ꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯥ 2ꯒ ꯃꯍꯥꯛꯀ ꯂꯩꯔꯤ꯫ ꯃꯆꯥ ꯑꯍꯜꯅ ꯀ꯭ꯂꯥꯁ 11 ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯀ꯭ꯂꯥꯁ 8 ꯇꯝꯂꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯗ ꯂꯣꯡꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯄꯗ ꯃꯍꯥꯛ ꯌꯨꯝ ꯄꯥꯜꯂꯕ ꯆꯍꯤ 13-13ꯒꯤ ꯃꯇꯨꯡ ꯀꯨꯝꯖꯥ ꯏꯪ 2013ꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯁꯥꯂꯇꯥ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯇꯦꯁ ꯇꯧꯔꯨꯕꯗ ꯀꯥꯔꯁꯤꯅꯣꯃꯥ ꯍꯥꯏꯔꯤꯕ ꯀꯦꯟꯁꯔ ꯃꯈꯜ ꯑꯁꯤꯅ ꯅꯥꯔꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯇꯦꯁ ꯔꯤꯖꯜ ꯑꯗꯨ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯈꯜ ꯐꯨꯝꯕꯪꯅꯈꯤ꯫ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯈꯤ꯫ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯀꯔꯤꯁꯨ ꯈꯟꯖꯤꯟꯒꯅꯨ, ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯀꯦꯟꯁꯔꯒꯤꯗꯤ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯇꯥꯇꯥ ꯍꯣꯁꯄꯤꯇꯥꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯅꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯊꯣꯛꯇꯨꯅ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯔꯛꯄ ꯂꯣꯏꯅꯅ ꯃꯔꯨꯞ ꯃꯄꯥꯡꯗꯒꯤ ꯁꯦꯜ ꯄꯨꯗꯨꯅ ꯇꯥꯇꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯆꯠꯈꯤ꯫ ꯆꯍꯤ 3 ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯂꯥꯌꯦꯡꯈꯤ꯫ ꯁꯦꯜ ꯂꯩꯁꯤꯜꯂꯛꯇꯕꯒ ꯑꯅꯥꯕꯅ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯇꯨꯅ ꯁꯔꯖꯔꯤ 3 ꯇꯧꯔꯛꯄꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯨꯝꯕꯥꯏꯗ ꯆꯠꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯂꯝꯕꯤ ꯁꯔꯛꯇ ꯐꯝꯂꯒ ꯁꯦꯜ ꯅꯤꯔꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯈꯤ꯫
ꯑꯩꯒꯤ ꯑꯋꯥꯕ ꯎꯔꯒ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯅꯧꯅ ꯈꯪꯅ ꯆꯥꯅꯕ ꯃꯔꯥꯊꯤ ꯇꯥꯃꯤꯜ ꯑꯃꯗꯤ ꯑꯇꯩ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯕꯤꯔꯛꯄ ꯑꯃꯗꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯔꯛꯈꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯑꯁꯨꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯟꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯆꯍꯤ 2 ꯐꯔꯛꯄ ꯈꯣꯝꯂꯥꯡ ꯈꯥꯏꯅꯗ꯭ꯔꯤꯕ ꯃꯇꯝꯅꯤ ꯍꯥꯏꯅ ꯃꯄꯤ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯀꯦꯟꯁꯔ ꯅꯥꯕ ꯏꯃꯨꯡ ꯑꯃꯅ ꯊꯦꯡꯅꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯍꯥꯛꯀꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯦ ꯑꯋꯥꯕꯗꯨ ꯈꯪꯕꯅ ꯃꯍꯥꯛꯅ ꯑꯉꯝꯕ ꯁꯨ ꯅꯣꯝꯗꯨꯅ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯍꯤꯡꯂꯤꯉꯩ ꯃꯇꯝꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯉꯝꯕ ꯃꯇꯦꯡ ꯑꯁꯤ ꯄꯥꯡꯂꯛꯄꯅꯤ ꯍꯥꯏꯅꯁꯨ ꯂꯣꯡꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯂꯧ ꯄꯔꯤ 500 ꯔꯣꯝꯁꯨ ꯑꯣꯟꯈꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯃꯦ 5ꯗ ꯂꯦꯟ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧ ꯄꯔꯤ 100 ꯗꯒꯤ 500 ꯐꯥꯎꯕ ꯁꯣꯟꯈꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯂꯧꯃꯤ 1,000 ꯍꯦꯟꯕꯒꯤ ꯌꯥꯝꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯃꯍꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯂꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯤ ꯍꯥꯏꯅ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟड ꯁꯣꯏꯜ ꯀꯟꯖꯥꯔꯕꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯀꯦ ꯗꯦꯕꯗꯠꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟड ꯁꯣꯏꯜ ꯀꯟꯖꯥꯔꯕꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯀꯦ ꯗꯦꯕꯗꯠꯇ ꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ MD ꯖꯀꯤꯔ ꯍꯨꯁꯦꯟ ꯈꯥꯟ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟड ꯁꯣꯏꯜ ꯀꯟꯖꯥꯔꯕꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯁꯇ꯭रिꯛ ꯑꯣꯐꯤꯁꯔ ꯌꯩꯇꯦꯛ ꯀꯣꯏꯔꯦꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭रिꯛ ꯑꯣꯐꯤꯁꯔ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥ ꯁꯅꯨ ꯃꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛट ꯗꯥꯏꯔꯦꯛꯇꯔ ꯁꯧꯕꯝ ꯗꯣꯅꯥꯜ ꯌꯥꯎꯕ ꯇꯤꯝ ꯑꯃꯅ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯧꯐꯝꯁꯤꯡꯗ ꯊꯥ ꯑꯁꯤꯒꯤ 5ꯗ ꯊꯣꯛꯈꯤꯕ ꯂꯦꯟ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯁꯤꯡ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯗꯥꯏꯔꯦꯛꯇꯔ ꯀꯦ ꯗꯦꯕꯗꯠꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡ ꯑꯃꯗꯤ ꯍꯣꯔꯇꯤꯀꯜꯆꯔ ꯀ꯭ꯔꯣꯞ ꯀꯌꯥ ꯊꯥꯔꯤꯕ ꯂꯧꯐꯝꯁꯤꯡꯗ ꯃꯥꯡ ꯇꯥꯛꯈꯤꯕ ꯂꯧꯐꯝꯒꯤ ꯃꯄꯨꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯧꯃꯤꯁꯤꯡꯗ ꯄꯤꯈꯤ ꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯗꯥꯏꯔꯦꯛꯇꯔ ꯀꯦ ꯗꯦꯕꯗꯠꯇꯅ ꯍꯥꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯇꯔꯕꯨꯖ ꯃꯥꯏꯔꯦꯟ ꯊꯥꯕꯤ ꯌꯥꯎꯅ ꯍꯣꯔꯇꯤꯀꯜꯆꯔ ꯀ꯭ꯔꯣꯞ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯦ 5ꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯂꯧꯐꯝ ꯀꯌꯥꯗ ꯊꯥꯕ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯂꯧꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯂꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯅꯅꯕ ꯑꯋꯥꯕ ꯇꯥꯔꯕ ꯂꯧꯃꯤꯁꯤꯡꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯑꯃ ꯄꯤꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐꯤꯁꯔꯒꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯁꯔꯚꯦ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇ ꯅꯠꯇꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕꯁꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯑꯦꯗꯤꯁꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯀꯟꯁꯔꯟ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐꯤꯁꯔ ꯌꯥꯎꯕ ꯇꯤꯝ ꯑꯃꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯃꯦ 5ꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯂꯧꯐꯝ ꯄꯔꯤ 100 ꯗꯒꯤ 500 ꯊꯥꯕ ꯃꯍꯩ ꯃꯔꯣꯡ ꯑꯃꯗꯤ ꯍꯣꯔꯇꯤꯀꯜꯆꯔ ꯀ꯭ꯔꯣꯞ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡ ꯑꯁꯤꯗꯒꯤ ꯍꯧꯒꯠꯄ ꯌꯥꯕꯁꯤꯡ ꯂꯩꯉꯥꯛꯅ ꯂꯩꯒꯅꯤ ꯂꯣꯏꯅꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯃꯍꯩ ꯃꯔꯣꯡ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯑꯁꯤ ꯗꯤꯀꯝꯄꯣꯖ ꯇꯧꯗꯨꯅ ꯍꯥꯔ ꯑꯣꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯄꯥꯏꯈꯠꯂꯒꯅꯤ ꯂꯧꯃꯤꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯗꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯐꯁꯜ ꯕꯤꯃꯥ ꯌꯣꯖꯅꯥ ꯌꯥꯎꯕꯤꯌꯨ ꯌꯣꯖꯅꯥ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯣꯕꯤ ꯑꯃꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤ ꯏꯟꯁꯨꯔꯦꯟꯁ ꯄꯤꯔꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯃꯔꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯖꯕꯁꯤꯡ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯃꯗꯤ ꯅꯨꯡꯁꯤꯖꯕꯅꯤ ꯍꯥꯏꯖꯕ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯄꯤꯛꯊꯅ ꯂꯩꯕ ꯂꯝꯗꯝ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯌꯥꯏꯐꯕ ꯊꯕꯛ ꯇꯧꯒꯅꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯄ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃꯁꯨ ꯄꯤꯛꯊꯅ ꯂꯩꯕ ꯂꯝꯗꯝ ꯑꯃꯅꯤ ꯃꯁꯤꯃꯛꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯦꯛꯅꯕꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯤꯡꯖꯔꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯀꯨꯀꯤ ꯍꯣꯝꯂꯦꯟ ꯁꯦꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏꯁꯤꯡ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯗ꯭ꯔꯤꯕ ꯑꯁꯤꯗ ꯑꯉꯛꯄ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯤꯁꯤ ꯃꯤꯅ ꯆꯥꯎꯅ ꯊꯣꯛꯂꯤ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯕꯗꯒꯤ ꯃꯤꯑꯣꯏ 50,000 ꯍꯦꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯕꯐꯔ ꯖꯣꯟ ꯑꯃꯗꯤ ꯔꯦꯗ ꯖꯣꯟ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯆꯤꯡꯒꯤ ꯂꯝꯗ ꯈꯣꯡꯗꯥꯕ ꯉꯝꯗꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯟꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯅ ꯅꯤꯡꯅꯤꯛ ꯂꯥꯎꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯔꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯀꯔꯤꯒꯤꯗꯃꯛꯇ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ
kannanaba songthorakthribano haibisini tawbagibudi Maraibak Manipur kangani haidura songthorakpadigi thawaina ponta pikibasi kulngak pasingamadi arambai tingolni makhoi natanadi Manipur lairiba maming lairaba civil society organization singsu Maraibak Manipur kannanaba lafam thopa thaudang adu laudana tomina lesson kibagum tawribasi khwaidigi ngak haibadu wari Panmayabadi English singaniga amada June taragani pangi thawdok thokpa matamdadi Manipur lairiba civil society organization singamadi Maraibak ningmani haijaba miyoi sing amat oina punchinduna asobu miyamgi ihau hauduna Maraibak Manipur kan mangamki matamadura barat lenga amas Manipur lenga miyamgi asumba akan bi ihau aduna khang mangamdabadagi without territorial limit haibadu handoktuna Manipur gi apun basaktam thugaiba ngamankidi Adobo ngasi Manipur gi apun basaktam thugaina basin koki narko theorist na sahi amahena satharak plan sidadi June taragani pani ehobu Manipur da ladiba civil society organization sing Maraibak ningmani haijari ba miyoi sing amadi leba miyam amat oina asumbi ehau khongjang sakatpa ngamdriba sikari gino haibasini apun mana pangal ni haibasi lamyan bihizam irabo na hiramnabani magna mahaki isai sau zai apun mana zaini Maikai mari koini yengu apun mana zai haiba adunga si aikoina ningsing bakthoi adubo masi kaukthokiduna apun magi pangal thauna amat oina sagatpa ngamdre Manipur gi apun basaktam kaibi yaroi Manipur thugaina bhonari ba sin koki narko theories marufangna muthatlu haiduna Manipur lenga amat India lengak ta miyam goebi iho khongjang adu changshinba ngamdana lairi barat lenga na yongna tal yen magi mawongda Lebak masa tadaba mong kaya sa tharakpada Maraibak ningmani haijabasingna kumaigumna yengduna lairi hauji oiriba Manipur gi phiba masida Manipur gi miyam huwabana khamthengba haibadu oiri saira sida Manipur gi apun basaktam thugaiduna singtam khaibok taragadra haibigi mi paiba masu lairabani aduga Manipur lenga nasu Manipur miyam ku kusamnaduna amat oina Iraibak Manipur kannana bathaba adu pekhatpa ngamdre haibasidi tawthorakpa thabakna miyamna khanglabani haibi yari Maduna oiriba phiba masidadi Manipur lairiba masana masabu Maraibak Manipur nungsibani haijariba lusingba singamadi Maraibak Manipur kannana bagidamagta songthorakliba civil society organization singna haujik tumina laifam thokti Maraibak Manipur nungsi haibadu tawthorakpa thabakna mayek sengna takna bagidamagta June taragani panda laibak miyamgi asauba asumba ihau ama hauduna Maraibak Manipur kankiba adumlaba haujigu sin kuki narko theorist na Manipur thugaina ba honariba aduga Manipur lengang amasum barat lengang na tumina laithokliba si yaroi haiduna Iraibak Manipur kannabagi damakta miyamgi asauba asumbi ihau ama sagatuna Iraibak Manipur kannana ba honaba tai haibasi khangba sungani haiba editorial miyam special content moina miyam thamjari